Jiribam da Angang Yaona Meecham taruk Hatpada Chennaba Khara gi Mashak Khangba Ngamle mihat asida Chennaba pumnamak fanaba paktaknana search operation chathabaga loinana Jiribam gi thaudoka mari leinaba case ahum NIA official oina re-register tawkhri haina Chief Minister Nongthoma Biren phongdokre hauzik lamdam asida thokliba irang amadi state asida orakliba fibam asigi matangda lengaki minister amadi MLA khara yauna ngarang Chief Minister Secretariat ki darbar holda pangthokpa paugi mifam amada wafam asi phongdokladuna Chief Minister Nongthoma Biren hai hauzik leibaki oiriba fibam asida lengakna kari tawribagi haibasi miyamna yamna khangningi haiba khangi adubu hauzik Manipurda chathariba lan asi mapalgi forcing yauna chathaba lan oibana miyamda loinama phongdokpa yadabani Jiribam da thokliba yamna thamoi sokpa thodok adugi matangda CRPF company ani thazin khrba matung makhatana company manga amuk thazinduna akanba mawngda thiba humbagi thabak chathaba hokre hauzik fawbagi oina mifami pun tawba leitrabasu thodok aduda Chennaba sing masak khangdokpa ngamle case asimak ANI na paikre masiga mari leinana NIA na makoigi oiba official letter ama tharaktuna khangalakle makoigi letter adu the case ase anti-terror agency asina amuk register tawre haina phongdorakpa asina thodok adu agency asina yamna hakchin lawi haiba khangba ngamle Chief Minister na makha tana hai borobekrada rocket launcher kapsin badagi mai chaktuna mi anis leikidabaki case mar nupi ama mai chaklaga sikibagi thodok amade CRPF te attack chat tawrakpadagi Kuki kutlai paiba tara sikibagi thodok sing ga mari leinana tongan ba case sing NIA na lokhatlei Angang Yaona Meecham tarok tamthina hatkiba aduda Chennaba sing masak khangdokpaga loinana maduda Chennaba sing NIA na wanted lauthokpasu leire security gi yenglaga amadi confidential oibana Haujiki oina masak maming phongdokpa yadabane amaramda leimakomgi army camp da thabak suzaba Laishram Kamal Babu kauba miyoi ama ngarangdagi thiba khangdana lak kiba ado fangnanaba state force amadi paramilitary force na akan bumong da hotnari hiram masinga mari leinana Sakmai police station da 0 FIR amasu register tawre Chief Minister Nongthoma Biren makha na hai tha asigi taraga nipanda lengak asigi minister sing amade MLA sing na mifam ama pangthoklaba matung miyamna taliba demand singa mari leinana warep khara loduna madu center da thaduna thabakto onthoknaba takshin badagi demand sing adugi manungda demand ani de thabakto onthorokle makha na center na police station taruk na konba mafam singda afaspa thamjilakliba ase lothoknaba takshin gani miyamna so adumak takshin biu lengak na center da thamkiba demand khara thabak oina pangthokpa horabanina kokomi amadi miyamna khongjang changshinbagi thabak tawbiganu haina Chief Minister na appeal tawki that drama thoida thokiba yam thoning deba thokdo adugi mamangda dasu thokiba thokdo ama lai tek red kida haideba thokdok sing deba mari lena koi khudak tagi nongan baga koi CRPF company ani thajale adagi hujikti kono manga amaga thajalaga ada pura yum changdana jaga chingna tawdana koi operation kanna tawre kanna hore ngarang sumadugi local paper media singdo social media singdo birangani ada sim even grenade pullaga leiramba uma khongda karida mi operation lakpuya kai tawna aduna ai huji phogi oina mi phami pun tawbodi leitri adu identify di ayam batawre adu madu hek culprit singdo phadri bawba book tawdri bawba akhoi operation chathagani haibasima Manipur miyamda aduga mari lainabasingda akoi thajaba pijari